Puba thangba ngamloidaba mawongda khudongchadaba kaya maiyok-nahalle haina pendaba phongdokladuna ngasi Imphal gi khwairamban keithel-gi akoibada leiriba dukan sing pung 12 thong lonbagi khongjang changsilli pung 12 dukan sing thong londuna khongjang changsinnabagi firepasi ngarang bazar shop auna community gi members singi pangthokiba mifamna laukibani khongjang asina maram oiraga khwairamban keithel-gi akoibada leiriba Paona amasung Thangal keithel-da leiriba achouba apikpa khaidana dukan sing ayuk anganbada gi hauduna thong lonaki tang 18 amasung kun gi lonaba ahing nongyai-dagi hauduna kun amasung kumathoi gi lonaba ahing nongyai fauba changsiliba pung 12 gi khongjang asina maram oiduna keithel ani asida khuntak lansibaga pangkha koiri khongjang asigi manungda pharmacy fauba thong lonaki khongjang asina maram oiduna miyam gi lalon itiki thabakta chaungna khudongchadaba maiyok-nahalle amaromda khongjang changsilingai cherakasida hauzik fauba gi oinadi pamdaba thodok-sing thokpagi pau leite pamdaba thodok-sing thoktanaba security force nasu Paona amasung Thangal keithel-gi mafam singda ngak senbagi thabak chathari